ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯣꯏꯅꯥꯝ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯍꯥꯎ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯔꯛꯏ꯫ "ꯑꯣ ꯄꯥꯔꯤ, ꯊꯣꯏ, ꯅꯣꯏ ꯑꯅꯤ ꯀꯩꯗꯧꯔꯤꯒꯦ? ꯂꯥꯛꯑꯣꯅꯦꯍꯦ, ꯆꯥꯛꯁꯤ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ꯫ ꯏꯃꯥꯁꯤ ꯊꯦꯡꯂꯤ, ꯅꯕꯣꯛꯇꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ, ꯑꯝꯇ ꯆꯠꯄꯤꯔꯨꯒꯦ ꯇꯧꯕꯅꯤꯅꯦ ꯏꯃꯥꯁꯦ." ꯄꯥꯔꯤꯒ ꯊꯣꯏꯒꯁꯨ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯄꯥꯔꯤꯅ꯫ "ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯏꯃꯥ?" "ꯑꯣ, ꯃꯀꯣꯛꯇꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ, ꯅꯣꯏ ꯅꯗꯣꯝꯆꯥꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯦꯛ ꯆꯠꯍꯧꯗ꯭ꯔꯕ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯏꯆꯥꯁꯨ ꯂꯩꯇꯦ ꯍꯥꯏꯗꯅ ꯐꯦꯠ ꯍꯦꯛꯇ ꯇꯧꯈꯤꯗꯣꯏꯅꯤ." ꯊꯣꯏꯅ, "ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯐꯦꯠ ꯐꯦꯠ ꯌꯥꯝ ꯇꯧꯏꯀꯣ ꯏꯃꯥ." "ꯀꯩꯅꯣ ꯊꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥꯅꯤ ꯀꯩꯅꯣ." "ꯍꯣꯏꯅꯦ ꯇꯥꯆꯧ, ꯑꯩꯈꯣꯏ ꯃꯥꯁꯨ ꯇꯧꯏꯀꯣ." "ꯍꯩ, ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯆꯥꯎ, ꯅꯣꯏ ꯑꯅꯤ ꯉꯁꯤꯅꯦ ꯆꯥꯛꯀ ꯑꯃꯠꯇ ꯍꯦꯛ ꯄꯤꯖꯔꯣꯏ, ꯅꯣꯏ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ." "ꯊꯣꯏ, ꯃꯤꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯁꯥꯎꯕꯅꯤ, ꯑꯗꯨꯅ ꯋꯥ ꯉꯥꯡꯗꯕꯤ ꯆꯥꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯆꯥꯕ ꯐꯪꯂꯣꯏ." "ꯍꯣꯏ ꯇꯥꯆꯧ, ꯆꯥꯕ ꯑꯝꯇ ꯐꯪꯍꯧꯔꯦ ꯑꯩꯈꯣꯏ ꯑꯅꯤ." ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯏ ꯑꯅꯤꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥꯁꯨ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤꯅ, "ꯊꯣꯏ, ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯩꯕ ꯇꯟꯕ꯭ꯔꯣ? ꯇꯟꯗ꯭ꯔꯗꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ." "ꯍꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯩꯁꯦ ꯑꯉꯥꯡꯗꯧꯅ ꯀꯩꯁꯨ ꯇꯟꯗꯦ, ꯏꯃꯥꯁꯨ ꯂꯥꯛꯑꯅꯤ." "ꯑꯗꯨ ꯇꯥꯆꯧ, ꯃꯤꯅ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯅꯩꯀꯣ." "ꯀꯩꯀꯩ ꯍꯥꯏꯅꯔꯤꯕ?" "ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯂꯦꯝꯕꯤꯒ ꯀꯣꯏꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯇꯥꯆꯧ?" "ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯅꯪꯉꯣꯟꯗꯗꯤ?" "ꯍꯥꯏꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏꯒꯤꯁꯨ." "ꯇꯥꯆꯧ, ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯀꯣ, ꯃꯥꯒ ꯈꯟꯅꯗꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏ ꯃꯣꯏꯔꯣꯝꯗ. ꯑꯩꯅꯁꯨ ꯃꯁꯛꯇꯣ ꯅꯨꯡꯁꯤꯗꯤ, ꯑꯗꯨ ꯅꯠꯇꯕ ꯑꯃ ꯀꯣꯏꯕ ꯌꯥꯗ꯭ꯔꯣ?" "ꯃꯆꯤꯟ ꯈꯔ ꯀꯜꯂꯁꯨ ꯌꯥꯝ ꯐꯕꯅꯤ, ꯃꯥꯒ ꯂꯣꯏꯅꯗꯕꯒꯤ ꯇꯧꯔꯤꯅꯤ, ꯃꯤꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯕ ꯑꯣꯏꯔꯝꯒꯅꯤ, ꯅꯪꯒꯁꯦ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅ ꯍꯌꯦꯡ ꯋꯥꯏ." "ꯂꯨꯅ ꯇꯧꯕ꯭ꯔꯥ ꯊꯤꯅ ꯇꯧꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯤꯗꯅ, ꯂꯨꯅ ꯇꯧꯔꯕ ꯐꯔꯦ, ꯑꯗꯨ ꯅꯠꯇꯗꯅ ꯊꯤꯅꯒ ꯇꯧꯔꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯍꯦꯛꯇ ꯈꯪꯍꯟꯒꯗꯕꯅꯦ ꯑꯩꯗꯤ." "ꯇꯥꯆꯧꯅꯁꯨ ꯈꯔ ꯍꯥꯏꯌꯣ, ꯑꯩꯈꯣꯏꯒꯤ ꯏꯆꯟꯗꯣ ꯈꯔ ꯁꯥꯊꯤꯕꯅꯤ ꯀꯥꯏꯅ, ꯑꯩꯁꯦ ꯈꯔ ꯀꯤꯅꯕ." "ꯌꯥꯔꯦ ꯅꯆꯤꯟꯗ ꯈꯨꯝꯃꯅꯨ, ꯏꯃꯥ ꯂꯩ, ꯅꯣꯏ ꯑꯅꯤꯃꯨꯛ ꯃꯤ ꯋꯥ ꯉꯥꯡꯅꯍꯧꯔꯣꯀꯣ." "ꯍꯩ, ꯅꯣꯏ ꯑꯅꯤꯕꯨ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯣ?" "ꯁꯨꯝ ꯏꯅꯝꯃ ꯄꯨꯔꯛꯑꯣ ꯍꯥꯏꯔꯝꯃꯤꯕ ꯇꯥꯆꯧꯗ." "ꯍꯣꯏꯅꯦ ꯄꯥꯔꯤ, ꯑꯩꯁꯨ ꯏꯃꯧ ꯄꯥꯝꯃꯤꯅꯦꯍꯦ, ꯅꯪꯁꯨ ꯆꯍꯤꯗꯣ ꯌꯥꯝꯂꯛꯑꯦꯀꯣ, ꯅꯆꯟꯅꯨꯄꯤꯅ ꯍꯥꯟꯈꯤꯅꯤꯀꯣ." "ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯋꯥꯠꯇꯦ, ꯏꯃꯥ ꯅꯪꯒ ꯑꯩꯈꯣꯏ ꯊꯣꯏꯒꯁꯦ ꯆꯞ ꯍꯦꯡꯃꯅꯦ, ꯑꯩ ꯆꯠꯂꯦ." "ꯀꯥꯏꯗꯅꯣꯅꯦ ꯅꯪꯕꯣ?" "ꯑꯣ, ꯊꯣꯏꯗ ꯍꯥꯏꯔꯝꯃꯕꯅꯦ, ꯃꯉꯣꯟꯗ ꯍꯪꯉꯨ, ꯆꯠꯂꯦ ꯑꯩ." "ꯊꯣꯏ, ꯀꯥꯏꯗꯅꯣ ꯅꯪꯒꯤ ꯇꯥꯆꯧꯅ ꯆꯠꯈ꯭ꯔꯤꯕꯁꯦ?" "ꯑꯣ, ꯏꯅꯝꯃ ꯎꯅꯕ ꯆꯠꯄꯅꯤ, ꯁꯤꯐꯥꯎ ꯈꯪꯗꯦ, ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯁꯤꯗ ꯌꯦꯡꯉꯨ." "ꯑꯁꯦꯡꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯅꯪꯕꯣ?" "ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯃꯥ, ꯅꯪ ꯍꯌꯦꯡꯋꯥꯏ ꯅꯪ ꯀꯞꯀꯅꯤ ꯈꯪꯗ꯭ꯔꯤꯌꯦ." "ꯃꯤꯅ ꯍꯥꯏꯔꯤꯁꯤꯗꯤ ꯈꯨꯝꯗꯦ, ꯃꯥꯅ ꯊꯣꯛꯄ ꯉꯥꯡꯂꯒ ꯂꯩꯅꯦ." "ꯑꯣ ꯈꯪꯉꯦ, ꯃꯈꯥꯔꯣꯝꯒꯤ ꯏꯆꯦ ꯂꯦꯝꯕꯤꯗꯨꯅꯤ." "ꯏꯃꯥ, ꯅꯪ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯍꯌꯦꯡꯋꯥꯏ." "ꯀꯅꯥꯅꯣ ꯂꯦꯝꯕꯤ ꯍꯥꯏꯗꯤ?" "ꯏꯅꯦ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤꯗꯣ ꯈꯪꯗꯕ꯭ꯔꯣ, ꯌꯥꯝ ꯂꯦꯝꯕꯤꯗꯣ." "ꯑꯣ, ꯈꯪꯉꯦ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ, ꯃꯁꯛꯁꯨ ꯐꯖꯩ, ꯃꯆꯤꯟ ꯈꯔ ꯀꯟꯕꯗꯨꯗꯤ ꯃꯧ ꯑꯣꯏꯔꯒ ꯐꯖꯈꯤꯖꯅꯤ." "ꯍꯣꯏ, ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ, ꯑꯩꯒ ꯂꯩꯒꯗꯕ ꯅꯠꯇꯦ, ꯅꯠꯇ꯭ꯔꯣ? ꯏꯃꯥꯒ ꯇꯥꯆꯧꯒ ꯂꯩꯒꯗꯕꯕꯨ ꯅꯣꯏꯅꯕꯨ ꯌꯥꯔꯗꯤ ꯌꯥꯔꯦ ꯑꯩꯁꯨ." "ꯍꯣ, ꯌꯥꯔꯦ ꯏꯃꯥ ꯁꯥꯕꯤ, ꯆꯪꯂꯁꯤ ꯂꯥꯛꯑꯣ." "ꯉꯥꯏꯈꯣ, ꯀꯩꯅꯣꯝ ꯍꯪꯒꯦ." "ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ?" "ꯍꯥ, ꯑꯗꯣ ꯏꯃꯥ, ꯑꯕꯣꯛꯇꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ?" "ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦꯗ, ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯇꯧꯕꯅꯦꯌꯦ." "ꯎꯗꯕ ꯀꯨꯏꯔꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯐꯖꯅ ꯍꯥꯏꯕꯗꯨꯝ ꯌꯥꯕꯗꯣ." "ꯍꯣꯏ, ꯁꯤ ꯌꯥꯔꯦꯁꯦ, ꯆꯪ, ꯅꯊꯧ ꯇꯧꯔꯨꯔꯣ, ꯆꯠꯂꯣ." ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯩꯅ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯂꯦꯝꯕꯤꯒ ꯄꯥꯔꯤꯒꯁꯨ ꯎꯅꯔꯤ꯫ ꯄꯥꯔꯤꯅ, "ꯂꯦꯝꯕꯤ, ꯅꯪꯁꯨ ꯆꯍꯤꯗꯣ ꯐꯅ ꯌꯥꯝꯂꯝꯃꯅꯤ, ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯌꯥꯕꯅꯤ, ꯂꯤꯗ ꯂꯤꯁꯜꯂꯗꯤ ꯐꯔꯛ ꯇꯥꯅꯤꯀꯣ." "ꯀꯩ ꯈꯜꯂꯣ ꯍꯥꯏꯕꯅꯣ? ꯂꯤꯔꯁꯨ ꯀꯩꯗꯧꯔꯒꯦ?" "ꯑꯩꯈꯣꯏ ꯃꯥꯅ ꯅꯪꯁꯦ ꯄꯨꯔꯛꯑꯣ ꯍꯥꯏꯌꯦ." "ꯑꯁꯦꯡꯕꯒꯤꯔꯣ ꯇꯥ ꯄꯥꯔꯤ? ꯅꯣꯏ ꯏꯃꯥꯅ ꯑꯩꯒ ꯀꯣꯏꯅꯩ ꯍꯥꯏꯁꯦ ꯈꯪꯂꯕ꯭ꯔꯥ ꯍꯥꯏꯕ? ꯑꯩꯗꯤ ꯏꯀꯥꯏꯌꯦ ꯌꯥꯝꯅ." "ꯈꯪꯗꯦ ꯑꯗꯨꯕꯨꯗꯤ, ꯏꯃꯧ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯄꯅꯤꯗ, ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯣꯏꯅꯗꯤ ꯈꯪꯂꯒ ꯂꯩꯔꯝꯃꯤꯗ, ꯃꯥ ꯈꯪꯂꯗꯤ ꯑꯩꯈꯣই ꯃꯥ ꯑꯗꯨꯝ ꯈꯪꯂꯗꯕꯅꯤ, ꯅꯨꯄꯤ ꯄꯨꯔꯛꯑꯣꯅ ꯆꯦꯍꯧꯕꯅꯤ." "ꯃꯥꯗꯤ ꯀꯃꯥꯏꯅ ꯈꯪꯂꯤꯕ?" "ꯑꯣ, ꯃꯤꯅ ꯍꯥꯏꯔꯛꯏꯌꯦ, ꯃꯥꯒ ꯃꯥꯟꯅꯖꯕꯤ ꯈꯔ ꯂꯩꯕꯅꯤ, ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ, ꯑꯗꯣ ꯅꯣꯏ ꯏꯆꯟꯗꯣ ꯐꯖꯅꯗꯤ ꯀꯦꯁꯤꯟꯅꯩꯀꯣ, ꯑꯩꯗꯤ ꯌꯥꯝ ꯀꯦꯕ ꯃꯤꯁꯦ ꯅꯨꯡꯁꯤꯗꯦ, ꯑꯗꯨꯅ ꯅꯣꯏꯒꯤ ꯏꯆꯟꯗꯣ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯔꯣꯏ, ꯅꯨꯡꯇꯤꯒꯤ ꯈꯠꯅꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ." "ꯂꯦꯝꯕꯤ, ꯏꯆꯟꯗꯣ ꯃꯊꯟꯇꯅꯤ, ꯑꯗꯨꯒꯤ ꯀꯦꯖꯔꯤꯕꯅꯤ, ꯅꯨꯡꯁꯤꯗ꯭ꯔꯣ? ꯅꯪꯅꯁꯨ ꯍꯌꯦꯡꯋꯥꯏ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯤꯀꯣ." ꯂꯦꯝꯕꯤꯅ ꯈꯟꯖꯩ꯫ "ꯅꯨꯡꯁꯤꯔꯦ, ꯑꯩꯉꯣꯟꯗꯒꯗꯤ ꯌꯥꯔꯣꯏ, ꯅꯩꯈꯥꯏꯗꯣꯏꯅꯤ, ꯀꯤꯕ ꯀꯥꯏ." "ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?"
ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯋꯥꯏ ꯍꯥꯏꯕꯁꯤ ꯅꯪ ꯑꯗꯨꯝ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯃꯥꯅ ꯀꯩꯕꯨ ꯄꯤꯕ ꯉꯝꯗꯧꯔꯤꯒꯦ ꯀꯩꯁꯨ ꯄꯨꯗꯕꯤ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯕꯣ ꯑꯗꯨꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯋꯥꯗ꯭ꯔꯗꯤ ꯀꯅꯥꯅ ꯋꯥꯕꯤꯗꯧꯔꯤꯒꯦ ꯍꯥ ꯅꯨꯡꯁꯤꯗꯕꯅ ꯂꯦꯝꯕꯤ ꯅꯪꯁꯦ ꯅꯃꯤꯡꯇꯅꯤ ꯂꯦꯝꯃꯤꯁꯦ ꯅꯆꯤꯟꯗꯤ ꯐꯖꯅ ꯀꯜꯂꯤꯀꯣ ꯀꯜꯂꯤ ꯇꯣꯛꯅꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯔꯦꯝꯕꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯈꯤꯗꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯑꯋꯨꯟꯄꯣꯠꯀꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯂꯩ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏ ꯊꯣꯏꯒꯤ ꯈꯔ ꯄꯤꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯇꯩꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯉꯥꯛꯇꯅꯤ ꯅꯨꯄꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ ꯏꯃꯥꯗꯒꯤ ꯁꯤꯟ ꯈꯔ ꯂꯧꯔꯒꯦ ꯑꯗꯨꯒ ꯅꯪꯅ ꯄꯨꯅꯤꯡꯕ ꯂꯣꯏꯅ ꯄꯨꯔꯛꯑꯣ ꯍꯣꯏꯅꯦ ꯅꯣꯏꯁꯤ ꯁꯦꯟꯗꯤ ꯑꯗꯨꯝ ꯄꯥꯏꯀꯣ ꯍꯣꯏꯗ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯋꯥꯖꯔꯨꯅꯤ ꯍꯥꯏꯒꯦ ꯐꯔꯦ ꯁꯦꯟꯗꯣ ꯈꯔ ꯌꯥꯝ ꯄꯤꯔꯛꯎꯀꯣ ꯑꯩꯁꯨ ꯏꯃꯥꯗ ꯍꯥꯏꯔꯨꯔꯒꯦ ꯍꯌꯦꯡꯗꯣ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯑꯗꯣ ꯅꯣꯏ ꯄꯥꯕꯅ ꯊꯝꯕꯤꯔꯝꯃꯤ ꯍꯥꯏꯕ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯑꯅꯤꯇꯒꯤ ꯑꯣꯏꯁꯤ ꯅꯣꯏ ꯆꯟꯒꯤ ꯄꯤꯕ ꯌꯥꯔꯣꯏꯀꯣ ꯅꯨꯄꯤꯅꯕꯨ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯕ ꯉꯥꯛꯇꯅꯤ ꯑꯔꯦꯝꯕꯗ ꯃꯥꯡꯅꯕꯅꯤ ꯍꯣꯏꯁꯤ ꯑꯗꯨꯒꯤꯗꯤ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯗꯨꯝ ꯐꯅꯕ ꯇꯧꯖꯔꯛꯁꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯇꯧꯒꯦ ꯌꯦꯡꯉꯨ ꯂꯧꯕ ꯐꯥꯎ ꯂꯧꯗ꯭ꯔꯤ ꯌꯥꯗꯧꯔꯤꯅꯣ ꯅꯨꯡꯁꯤꯕꯒꯤ ꯇꯧꯔꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯄꯥꯔꯤꯅ ꯃꯔꯝ ꯃꯔꯝ ꯁꯣꯜꯂꯤꯗꯣ ꯂꯦꯝꯕꯤꯅ ꯇꯥꯔꯗꯨꯅ ꯀꯩ ꯍꯥꯏꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯍꯥꯏꯔꯛꯑꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯌꯥ ꯐꯔꯣꯏ ꯍꯥꯏꯔꯛꯑꯣꯕ ꯂꯦꯝꯕꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯤ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯌꯥꯝꯅꯁꯨ ꯐꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕꯅꯤ ꯅꯪ ꯑꯗꯨ ꯍꯥꯏꯕ꯭ꯔꯥ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩꯅ ꯇꯥꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥ ꯁꯤ ꯑꯩ ꯁꯣꯏꯔꯤꯕ ꯅꯪꯅ ꯂꯥꯛꯑꯒ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯂꯣꯏꯅ ꯇꯧꯖꯔꯣ ꯂꯥꯛꯑꯣ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯌꯥꯖꯔꯒꯦ ꯑꯗꯨ ꯍꯥꯏꯌꯨꯗꯅ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯅꯪꯗ ꯁꯣꯏꯒꯅꯨ ꯑꯩꯗꯤ ꯀꯩꯁꯨ ꯁꯣꯏꯔꯣꯏ ꯑꯗꯣ ꯅꯪ ꯁꯦꯟꯒ ꯈꯔ ꯌꯥꯎꯕ꯭ꯔꯣ ꯈꯔ ꯄꯤꯔꯝꯃꯣ ꯑꯩ ꯍꯌꯦꯡꯗꯣ ꯏꯃꯥꯒꯤ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯝꯒꯦꯕ ꯈꯔꯕꯨꯗꯤ ꯌꯥꯎꯋꯤ ꯀꯌꯥ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯣ ꯈꯔ ꯑꯗꯨꯝ ꯄꯤꯔꯝꯃꯣ ꯁꯤꯁꯦ ꯅꯪꯅꯁꯨ ꯍꯥꯟꯅ ꯍꯥꯏꯗꯕꯅꯤꯅ ꯌꯥꯝꯅ ꯄꯨꯔꯛꯇ꯭ꯔꯤ ꯈꯔꯁꯦ ꯀꯣꯟꯅꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯔꯅꯤ ꯁꯤꯅ ꯌꯥꯅꯕ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯪꯂꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯊꯦꯡꯂꯦ ꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯤ ꯄꯥꯔꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯃꯥ ꯍꯣꯏ ꯃꯥ ꯍꯣ ꯇꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯀꯧꯕꯅꯤꯗ ꯂꯩꯕ ꯎꯗꯕꯗꯨꯗ ꯑꯉꯥꯎꯕꯁꯤꯗꯤ ꯑꯩꯗꯤ ꯀꯩꯀꯩ ꯇꯧꯔꯕꯩ ꯈꯜꯂꯨꯔꯦ ꯃꯥ ꯑꯩꯈꯣꯏ ꯊꯣꯏꯗꯤ ꯑꯣ ꯏꯆꯟꯒ ꯕꯣꯔꯥ ꯆꯥꯔꯨꯅꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨ ꯊꯣꯏꯅ ꯀꯩꯀꯩꯅꯣ ꯍꯥꯏ ꯆꯨꯝꯃꯕꯣ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯔꯤꯕ ꯃꯥꯅꯗꯤ ꯃꯈꯥꯔꯣꯝꯒꯤ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯗꯣ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯉꯥꯡꯗꯧꯅ ꯑꯉꯥꯡ ꯅꯠꯇꯕꯒꯤꯅꯦ ꯍꯥꯏꯔꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯗꯤ ꯍꯥꯏꯔꯔꯣꯏ ꯈꯪꯅꯗ꯭ꯔꯕꯗꯤ ꯑꯩ ꯏꯃꯧ ꯍꯥꯏꯕ ꯆꯠꯂꯗꯕꯅꯤ ꯍꯣꯏ ꯊꯣꯏꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯦ ꯏꯃꯥ ꯑꯗꯨꯗꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯆꯦꯜꯂꯛꯑꯣꯗꯅ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯕ ꯆꯪꯂꯁꯤꯔꯣ ꯍꯌꯦꯡ ꯆꯦꯜꯂꯁꯤ ꯍꯥꯏꯅꯔꯕꯅꯤ ꯑꯩꯅ ꯏꯃꯥꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕ ꯉꯝꯗꯗꯅ ꯉꯥꯏꯈꯣ ꯅꯨꯄꯤꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯃꯥꯗꯨꯗꯤ ꯃꯤꯅꯤ ꯌꯥꯝ ꯍꯥꯏꯅꯕꯅꯤ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ꯭ꯔꯥꯕ ꯇꯧꯗꯕꯅꯤꯗ ꯏꯃꯥ ꯃꯥꯗꯤ ꯌꯥꯝ ꯐꯕꯅꯤ ꯏꯃꯥꯒꯁꯦ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯏꯃꯥ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯥꯕꯣ ꯃꯣꯏ ꯏꯃꯨꯡꯗꯣ ꯈꯔ ꯋꯥꯏ ꯍꯥꯏ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯁꯤꯕ ꯍꯣꯏꯅꯦ ꯇꯧꯗꯕ ꯌꯥꯕ꯭ꯔꯣ ꯇꯧꯒꯅꯤ ꯏꯃꯥꯅ ꯌꯥꯅꯕ ꯇꯧꯒꯦ ꯄꯨꯗ ꯄꯨꯁꯤꯜꯂꯛꯎ ꯊꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯌꯥꯝ ꯍꯔꯥꯎꯅ ꯁꯥꯟꯅꯔꯤꯁꯤꯕꯣ ꯅꯪ ꯇꯥꯆꯧꯁꯦ ꯅꯨꯄꯤ ꯄꯨꯔꯛꯑꯅꯤ ꯍꯥꯏꯔꯤꯌꯦ ꯑꯗꯨꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤ ꯃꯥ ꯅꯪ ꯈꯤꯇꯪꯅ ꯉꯥꯏꯔꯦꯗ ꯀꯞꯀꯗꯧꯕ ꯇꯥꯅꯤꯡꯗꯦ ꯆꯪ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯨꯒ ꯍꯩ ꯑꯉꯥꯡꯅ ꯀꯩ ꯈꯪꯗꯗꯅ ꯆꯩ ꯆꯥꯅꯤꯅ ꯊꯣꯏ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯇꯥꯆꯧ ꯅꯪꯁꯦ ꯅꯨꯄꯤꯅꯒ ꯉꯝꯈ꯭ꯔꯗꯣꯏꯅꯤꯀꯣ ꯑꯩꯒꯁꯦ ꯊꯤꯅ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯏꯆꯟꯕꯨ ꯀꯩꯗꯧꯕꯩ ꯊꯤꯅ ꯇꯧꯗꯣꯏꯅꯣ ꯅꯪꯅ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯦ ꯑꯩꯁꯦ ꯅꯪꯒꯤ ꯇꯥꯆꯧꯅꯤ ꯀꯥꯎꯔꯕ꯭ꯔꯥ ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯆꯪꯂꯣ ꯏꯃꯨꯡꯗ ꯃꯥꯗꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯗꯧꯅ ꯍꯦ ꯂꯩꯁꯥꯕꯤ ꯆꯤꯟꯒꯟꯕꯤ ꯅꯪ ꯆꯟꯅꯔꯣꯏꯀꯣ ꯍꯜꯂꯛꯀꯅꯤ ꯁꯣꯏꯗꯅ ꯅꯪ ꯌꯥꯔꯦ ꯊꯣꯏ ꯆꯪꯂꯣ ꯐꯨꯖꯔꯛꯀꯅꯤ ꯃꯥꯅ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯨ ꯐꯦꯠ ꯇꯧꯔꯒ ꯆꯪꯈ꯭ꯔꯦ ꯄꯥꯔꯤꯒ ꯃꯃꯥꯒꯁꯨ ꯊꯣꯏꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯍꯧꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯡꯗꯥꯡ ꯌꯧꯔꯗꯨꯅ ꯑꯁꯣꯝꯗꯁꯨ ꯂꯦꯝꯕꯤꯅ ꯃꯃꯥꯗ ꯍꯥꯏꯔꯤ ꯏꯃꯥ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩꯗꯣ ꯆꯦꯜꯂꯒꯦ ꯀꯩ ꯄꯨꯔꯒ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯍꯥ ꯃꯤꯒꯤ ꯃꯔꯟ ꯃꯊꯨꯝ ꯐꯥꯎ ꯁꯤꯡꯕ ꯂꯣꯏꯗ꯭ꯔꯤ ꯅꯄꯥꯁꯤꯅ ꯁꯨꯒꯅꯤ ꯈꯪꯗꯦ ꯌꯨꯗ ꯑꯗꯨꯝ ꯂꯥꯏꯆꯨꯔꯒ ꯂꯩ ꯏꯃꯥ ꯑꯗꯨ ꯀꯣꯛꯅꯕꯅꯤ ꯑꯩꯅ ꯆꯦꯜꯂꯒꯦ ꯍꯥꯏꯔꯤꯁꯦ ꯁꯦꯟ パꯏꯈ꯭ꯔꯕ ꯅꯨꯄꯥꯗꯅꯤ ꯑꯩꯅ ꯃꯣꯏꯗ ꯂꯩꯔꯗꯤ ꯁꯤꯗꯁꯨ ꯈꯔ ꯄꯤꯔꯛꯄ ꯌꯥꯏꯗꯅ ꯁꯦꯟ ꯄꯥꯏ ꯍꯥꯏꯕ ꯉꯥꯏꯈꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕ ꯃꯃꯥ ꯃꯄꯥ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕ ꯃꯆꯤꯟ ꯃꯅꯥꯎꯅ ꯀꯌꯥ ꯁꯨꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯦꯟ ꯄꯥꯏꯕ ꯏꯅꯦ ꯂꯩꯍꯥꯎꯗꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯅꯨꯄꯥ ꯃꯊꯟꯇꯅꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯗꯨꯗꯤ ꯈꯔ ꯂꯩꯔꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯅꯤ ꯑꯩꯅ ꯄꯥꯜꯍꯧꯕ ꯌꯥꯔꯅꯤ ꯑꯗꯨꯒꯤꯅꯤ ꯏꯃꯥ ꯂꯨꯍꯣꯡꯕꯒꯤ ꯁꯦꯟꯒ ꯃꯥꯅ ꯂꯣꯏꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯏꯔꯤꯕ ꯁꯦꯟ ꯃꯌꯥꯝꯁꯦ ꯎꯔꯕꯣ
ꯃꯥꯗꯒꯤ ꯂꯧꯍꯧꯕꯅꯤ ꯃꯃꯥꯗꯣ ꯁꯦꯟ ꯃꯌꯥꯝꯗꯣ ꯎꯕꯗ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯁꯦꯟ ꯃꯌꯥꯝꯁꯤꯗꯤ ꯑꯗꯨꯛ ꯌꯥꯝ ꯐꯕ ꯑꯃ ꯂꯩꯔꯒ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯀꯩꯗꯧꯔꯒ ꯂꯩꯔꯤꯕ ꯍꯥ ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯍꯥꯏꯌꯨ ꯑꯐꯕ ꯅꯨꯄꯥꯗꯤ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯃꯥ ꯑꯗꯨꯅꯤꯗꯅ ꯆꯠꯂꯣ ꯅꯄꯥ ꯀꯧꯔꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯣꯏ ꯏꯃꯥ ꯄꯥꯕꯥ ꯑꯣ ꯄꯥꯕꯥ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯑꯣ ꯂꯥꯛꯑꯒꯦ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯒꯦꯅꯦ ꯅꯣꯏꯕꯣ ꯈꯪꯗꯦ ꯑꯩꯁꯨ ꯆꯥꯔꯒ ꯈꯪꯂꯅꯤ ꯂꯥꯛꯑꯣ ꯍꯣꯏ ꯃꯄꯥꯁꯨ ꯆꯪꯂꯛꯑꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯈ꯭ꯔꯤ ꯂꯦꯝꯕꯤꯒ ꯃꯃꯥꯒꯗꯤ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯖꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯤ ꯑꯌꯨꯛ ꯉꯟꯇꯥ ꯂꯩꯍꯥꯎꯅ ꯊꯣꯏꯕꯨ ꯀꯧꯔꯛꯏ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣ ꯂꯝꯇꯨꯁꯦ ꯈꯔ ꯂꯣꯏꯁꯤꯟꯁꯤ ꯍꯣꯔꯦꯟ ꯅꯅꯝꯃ ꯂꯥꯛꯑꯒ ꯏꯀꯥꯏꯗ꯭ꯔꯣ ꯊꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯂꯗꯨꯅ ꯃꯃꯥꯗ ꯍꯪꯂꯛꯏ ꯀꯩ ꯍꯥꯏꯕ ꯏꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯅꯝꯃ ꯍꯥꯏꯕ ꯇꯥꯆꯧ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯉꯁꯤꯗꯣ ꯆꯦꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯣ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯅ ꯎꯍꯪꯕ ꯑꯃꯗꯤ ꯄꯨꯔꯛꯑꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯞꯄ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯅꯤ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯍꯦꯛ ꯆꯠꯂꯣ ꯅꯆꯤꯟ ꯅꯌꯥꯗꯣ ꯁꯦꯡꯗꯨꯁꯨ ꯆꯠꯂꯣ ꯊꯕꯛꯁꯦ ꯈꯔ ꯂꯣꯏꯁꯤꯟꯁꯤ ꯍꯥꯏꯔꯒ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤ ꯏꯃꯥꯗꯤ ꯑꯩꯗꯤ ꯌꯨꯝ ꯊꯣꯛ ꯄꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯅꯪꯇꯗꯤ ꯋꯥꯒꯗꯕ ꯑꯗꯨꯗꯗꯤ ꯏꯆꯥꯇꯣꯟꯕꯤ ꯑꯝꯇꯗꯤ ꯂꯥꯛꯑꯣꯗꯥ ꯏꯃꯥꯗꯤ ꯅꯅꯝꯃꯅ ꯑꯣꯠꯄꯤꯔꯛꯑꯦ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯕ ꯑꯩꯅꯒ ꯏꯃꯥ ꯑꯩ ꯂꯥꯛꯑꯦ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯃꯤꯠꯇꯕꯨ ꯎꯔꯦꯗ ꯑꯩꯗꯤ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯅ ꯊꯣꯛꯈ꯭ꯔꯦ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯕ ꯌꯥꯎꯔꯛꯏ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯄꯥꯔꯤꯁꯨ ꯂꯦꯝꯕꯤꯕꯨ ꯎꯅꯕ ꯆꯠꯈ꯭ꯔꯦ ꯄꯥꯔꯤ ꯂꯦꯝꯕꯤꯕꯨ ꯉꯥꯏꯔꯝꯃꯤ ꯂꯦꯝꯕꯤ ꯄꯥꯛꯅ ꯊꯣꯛꯂꯛꯇꯦ ꯄꯥꯔꯤ ꯂꯥꯛꯂꯝꯃꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯃꯜ ꯀꯥꯍꯜꯂꯤꯕ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯂꯥꯛꯇꯤ ꯂꯥꯛꯂꯝꯃꯒꯅꯤ ꯉꯥꯛꯇꯪ ꯉꯥꯏꯖꯁꯅꯨ ꯐꯖꯕꯤ ꯑꯩ ꯑꯃ ꯐꯪꯗꯣꯔꯕꯁꯤꯕꯨ ꯃꯇꯝꯁꯤꯕꯨ ꯀꯌꯥꯝ ꯊꯦꯡꯂꯕꯖꯥꯠꯅꯣ ꯊꯣꯛꯂꯒꯦꯗ ꯑꯃꯨꯛ ꯆꯠꯂꯝꯗꯅ ꯁꯤ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯜꯂꯗꯨꯅ ꯊꯣꯛꯂꯛꯏ ꯊꯦꯡꯖꯤꯜꯂꯁꯤ ꯐꯥꯎ ꯊꯣꯛꯂꯛꯇꯦ ꯅꯨꯡꯊꯤꯜꯗꯒꯤ ꯂꯥꯛꯄꯕꯨ ꯃꯣꯏ ꯃꯃꯥꯅ ꯀꯌꯥꯗꯕ ꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯃꯥꯍꯣꯏꯗ ꯄꯨꯔꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯝꯗꯤ ꯏꯀꯥꯏꯗꯧꯔꯤꯅ ꯇꯧꯔꯤꯁꯦ ꯁꯤ ꯈꯜꯂꯤꯉꯩꯗ ꯂꯦꯝꯕꯤꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯤ ꯂꯥꯛꯑꯦ ꯇꯥ ꯄꯥꯔꯤ ꯅꯪ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ ꯀꯨꯏꯗ꯭ꯔꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜꯗꯒꯤ ꯉꯥꯏꯕꯅꯤ ꯀꯩꯗꯧꯔꯒ ꯂꯩꯔꯒꯦ ꯅꯪ ꯌꯥꯗ ꯇꯧꯔꯤꯅꯤ ꯑꯩꯈꯣꯏ ꯃꯥꯒ ꯄꯥꯕꯒ ꯁꯨꯝ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯕꯒꯤꯅꯤ ꯑꯩꯁꯨ ꯌꯥꯕꯒꯅꯤ ꯊꯣꯛꯂꯛꯏꯁꯦ ꯍꯣꯏꯁꯦ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤ ꯍꯣꯏꯁꯨ ꯂꯥꯛꯏ ꯌꯨꯝ ꯌꯧꯔꯛꯂꯦ ꯄꯥꯔꯤꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ ꯃꯥ ꯍꯣꯏ ꯃꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯃꯃꯥꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯅꯣꯏ ꯌꯧꯔꯛꯑꯕꯣ ꯊꯣꯏ ꯇꯥꯕ꯭ꯔꯣ ꯅꯪ ꯇꯥꯆꯧ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯊꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯏꯅꯝꯃꯁꯨ ꯌꯥꯎꯔꯕ ꯌꯥꯎꯔꯛꯑꯦ ꯁꯨꯝ ꯍꯪꯂꯒ ꯂꯩꯔꯅꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯣ ꯍꯥꯏꯕꯅꯤꯅ ꯅꯝꯃꯁꯦ ꯍꯣꯏ ꯏꯃꯥ ꯄꯥꯔꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯤ ꯏꯃꯧꯒꯤ ꯁꯦꯕꯥꯒꯗꯣ ꯐꯪꯗꯧꯔꯕꯅꯤꯀꯣ ꯑꯩꯁꯦ ꯃꯃꯥꯗꯤ ꯅꯨꯡꯉꯥꯏꯖꯕꯅ ꯂꯣꯏꯔꯤ ꯃꯃꯧ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯍꯜ ꯑꯍꯨꯝ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯟꯇꯥꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯅꯅꯝꯃꯗꯨ ꯊꯣꯛꯂꯛꯑꯣ ꯍꯥꯏꯌꯨ ꯑꯩꯅ ꯂꯩꯔꯛꯂꯤꯕ ꯐꯤ ꯃꯌꯥꯝꯁꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯀꯩꯅꯣ ꯏꯃꯥ ꯐꯤ ꯃꯌꯥꯝꯁꯤꯗꯤ ꯀꯅꯥꯒꯤꯅꯣ ꯏꯃꯥꯁꯤꯗꯤ ꯅꯪꯒꯤꯁꯨ ꯌꯥꯎꯔꯕꯅꯤ ꯑꯩꯒꯤꯁꯨ ꯅꯅꯝꯃꯒꯤꯁꯨ ꯃꯥꯅ ꯄꯥꯝꯕ ꯑꯃ ꯈꯟꯖꯔꯨ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯍꯣꯏ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯃꯅꯝꯃꯕꯨ ꯀꯧꯔꯗꯨꯅ ꯂꯥꯛꯂꯤ ꯐꯤꯗꯨ ꯁꯨꯝ ꯈꯜꯂꯝꯃꯤ ꯏꯃꯥ ꯑꯩꯒꯤꯅ ꯁꯤ ꯑꯣꯏꯔꯒꯦ ꯂꯦꯝꯕꯤꯅ ꯊꯣꯏ ꯑꯩꯅ ꯈꯟꯕ ꯐꯤꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯣꯏꯔꯒꯦ ꯊꯣꯏꯅ ꯈꯟꯖꯩ ꯀꯩꯅꯣꯝꯅꯤꯅ ꯁꯤꯗꯤ ꯊꯣꯏ ꯅꯅꯝꯃꯗ ꯄꯤꯕꯤꯈ꯭ꯔꯣ ꯅꯪꯒꯤꯅ ꯀꯣꯟꯅ ꯐꯖꯕ ꯑꯃ ꯂꯩꯕꯤꯔꯒꯦ ꯏꯃꯥꯅ ꯂꯦꯝꯕꯤꯗꯤ ꯑꯁꯨꯝꯕ ꯐꯤꯁꯦ ꯑꯃꯨꯛꯐꯥꯎ ꯏꯟꯕ ꯐꯪꯖꯗ꯭ꯔꯤ ꯑꯗꯨꯅ ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯗꯕꯤꯗ ꯃꯥꯒꯤ ꯑꯣꯏꯍꯧꯔꯒ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯊꯣꯏꯗꯒꯤ ꯐꯤꯗꯨ ꯇꯥꯞ ꯍꯦꯛꯇ ꯂꯧꯏ ꯊꯣꯏ ꯇꯨꯃꯤꯟꯅ ꯃꯅꯝꯃꯗ ꯌꯦꯡꯂꯒ ꯂꯩ ꯊꯣꯏꯅ ꯈꯟꯖꯩ ꯃꯇꯥ ꯑꯃꯅꯤꯅ ꯁꯤꯗꯤ ꯑꯃꯨꯛꯐꯥꯎ ꯐꯪꯗꯕꯒꯤ ꯃꯑꯣꯡꯗ ꯂꯧꯔꯣ ꯍꯣꯏ ꯃꯥ ꯁꯤꯃꯗꯤ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩ ꯂꯧꯖꯔꯒꯦ ꯑꯣ ꯂꯧꯔꯣ ꯑꯗꯣ ꯃꯧ ꯅꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯌꯨ ꯅꯪꯅ ꯈꯔ ꯊꯨꯅ ꯍꯣꯡꯕꯤꯅꯕ ꯍꯥꯏꯗꯅ ꯏꯃꯥ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯣꯏꯁꯨ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯁꯤꯗꯒ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯏꯁꯨ ꯑꯃꯨꯛ ꯎꯕ ꯐꯪꯂꯣꯏꯀꯣ ꯍꯣꯏ ꯃꯥ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯗꯤ ꯅꯣꯏꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯑꯅꯤ ꯉꯟꯇꯥꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯃꯥ ꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯨ ꯂꯣꯏꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯁꯅꯥ ꯂꯨꯄꯥ ꯑꯁꯦꯡꯕ ꯉꯥꯛꯇ ꯄꯤꯕꯤꯕꯗꯨꯗ ꯉꯥꯎꯈ꯭ꯔꯤ ꯊꯣꯏꯗꯤ ꯁꯥꯎꯅ ꯁꯣꯜꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯇꯧꯔꯤꯁꯦ ꯁꯅꯥꯒꯁꯦ ꯑꯁꯦꯡꯕ ꯉꯥꯛꯇ ꯇꯧꯔꯗꯅ ꯑꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯐꯖꯕꯤꯅꯤ ꯀꯥꯏꯅ ꯇꯧꯖꯔꯤꯁꯦ ꯐꯔꯣꯏꯗꯧꯔꯤꯕ ꯅꯨꯄꯤꯅꯤ ꯑꯩ ꯈꯪꯉꯤꯕ ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯤꯁꯦ
ꯑꯩꯅ ꯐꯤ ꯂꯧꯔꯨꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅꯗꯤ ꯉꯝꯂꯦꯗꯅ ꯉꯁꯤ ꯉꯝꯂꯤꯁꯤꯅꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯅ ꯑꯗꯨꯝ ꯉꯝꯂꯅꯤ ꯇꯥꯛꯂꯤꯕꯅꯤ ꯀꯥꯟꯅꯗꯤ ꯑꯩ ꯂꯣꯏꯁꯤꯟꯕꯁꯦ ꯑꯝꯇ ꯂꯣꯏꯈꯤꯒꯦ ꯑꯃꯨꯛ ꯊꯦꯡꯂꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯐꯠ ꯐꯠ ꯂꯣꯏꯁꯤꯜꯂꯤ ꯃꯧ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ ꯃꯤ ꯉꯥꯏꯅꯔꯒ ꯂꯩꯔꯦꯅꯦ ꯂꯣꯏꯔꯦ ꯏꯃꯥ ꯊꯣꯛꯂꯛꯑꯣꯀꯣ ꯑꯗꯨꯗꯤ ꯂꯦꯝꯕꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯕꯥꯔꯤꯗ ꯈꯣꯏꯔꯝꯕꯗꯨꯅ ꯊꯤꯟꯕꯤꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯕꯥꯔꯤꯒꯤ ꯃꯃꯥꯅ ꯁꯦꯟ ꯀꯌꯥ ꯑꯃ ꯄꯤꯔꯛꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯦ ꯂꯦꯝꯕꯤꯒꯤ ꯃꯃꯥꯗ ꯅꯨꯡꯉꯥꯏꯖꯔꯤ ꯃꯆꯥꯅ ꯁꯦꯟ ꯄꯥꯏꯕ ꯏꯃꯨꯡꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯀꯥꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯣꯡꯊꯣꯛꯄꯗ ꯑꯈꯪꯕ ꯃꯤꯅꯗꯤ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗꯕꯗ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯂꯦꯝꯕꯤ ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ ꯀꯩ ꯋꯥꯔꯤꯅꯣ ꯏꯃꯥ ꯂꯨꯍꯣꯡꯕꯁꯤ ꯍꯌꯦꯡꯅꯤ ꯏꯃꯥꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯀꯥꯎꯕ ꯌꯥꯗꯦ ꯅꯨꯄꯥꯗꯨ ꯁꯨꯝꯃꯒ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯣ ꯁꯣꯝꯗ ꯊꯥꯔꯛꯀꯗꯕ ꯈꯪꯂꯕ꯭ꯔꯥ ꯍꯣꯏꯕ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯄꯤꯔꯛꯇ꯭ꯔꯗꯤ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯀꯅꯥꯅ ꯊꯛꯄꯤꯒꯅꯤ ꯏꯄꯥꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨ ꯈꯪꯅ ꯆꯠꯂꯨꯀꯣ ꯅꯪ ꯐꯔꯦ ꯉꯟꯇꯥꯅ ꯇꯨꯝ ꯍꯌꯦꯡꯗꯤ ꯋꯥꯕꯗ ꯂꯣꯏꯔꯅꯤ ꯑꯥꯗꯁꯨꯅꯦ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯔꯨꯅꯨ ꯏꯆꯥ ꯋꯥꯅꯕꯅꯤ ꯁꯨꯔꯣꯏ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯕꯤ ꯑꯃ ꯂꯩꯕꯗꯨꯅ ꯇꯧꯖꯁꯅꯤ ꯑꯗꯨꯅꯤ ꯅꯪ ꯄꯪꯕ ꯌꯥꯗꯦꯀꯣ ꯇꯨꯝꯕ ꯊꯦꯡꯂꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤꯒꯤ ꯃꯄꯥꯅ ꯃꯆꯥꯕꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯕꯤꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯄꯥꯗꯤ ꯃꯃꯥꯒꯨꯝꯅ ꯇꯧꯗꯦ ꯂꯥꯏꯔꯕ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛ ꯉꯥꯎꯁꯤꯟꯅꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯅꯠꯇꯦ ꯂꯦꯝꯕꯤꯒꯤ ꯃꯃꯥꯅ ꯃꯄꯥꯝꯗ ꯄꯤꯊꯣꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯂꯦꯝꯕꯤꯒꯤ ꯃꯄꯥꯁꯨ ꯁꯥꯎꯔꯗꯨꯅ ꯊꯕꯛ ꯁꯨꯗꯕꯤ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯈꯤꯕꯅꯤ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯥꯔꯤꯅ ꯇꯥꯕ꯭ꯔꯣ ꯂꯦꯝꯕꯤ ꯍꯧꯒꯠꯂꯣ ꯅꯣꯡꯉꯥꯜꯂꯦ ꯏꯃꯥ ꯍꯣꯏ ꯍꯧꯒꯠꯂꯅꯤ ꯅꯪ ꯊꯕꯛꯇꯨ ꯇꯧꯊꯣꯛꯂꯨꯔ ꯆꯠꯂꯣ ꯀꯩꯅꯣ ꯅꯨꯄꯥ ꯌꯥꯝ ꯉꯜꯂꯦ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯉꯥꯜꯂꯁꯤꯕꯨ ꯉꯜꯂꯦ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯃꯤ ꯏꯃꯥꯗꯤ ꯌꯥꯍꯧ ꯉꯟꯕꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯆꯠꯂꯣ ꯅꯪ ꯑꯣꯏꯅ ꯇꯧꯔꯨꯔ ꯆꯠꯂꯣ ꯊꯕꯛꯇꯣ ꯑꯩꯁꯦ ꯉꯔꯥꯡ ꯌꯥꯝꯅ ꯋꯥꯈ꯭ꯔꯕꯖꯥꯠꯅꯤ ꯈꯪꯉꯤ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯊꯣꯏꯅ ꯂꯣꯏꯅ ꯇꯧꯖꯔꯁꯅꯤ ꯉꯁꯤꯗꯪ ꯅꯪ ꯇꯧꯔꯨ ꯆꯠꯂꯣ ꯍꯥꯏꯕ ꯐꯩ ꯑꯩꯗꯤ ꯉꯁꯤꯗꯪꯅꯤꯀꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯆꯠꯂꯣ ꯂꯦꯝꯕꯤꯁꯨ ꯏꯁꯧ ꯂꯥꯡꯂꯗꯨꯅ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯣꯏꯁꯨ ꯋꯥꯔꯤꯅꯤ ꯑꯩꯁꯨ ꯋꯥꯔꯤꯅꯤ ꯃꯁꯥꯅ ꯈꯪꯅ ꯊꯕꯛꯁꯦ ꯈꯔ ꯇꯧꯕ ꯌꯥꯎꯒꯦ ꯈꯟꯗꯦꯕ ꯇꯨꯝꯂꯒ ꯁꯨꯝ ꯂꯩ ꯐꯩ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯉꯁꯤꯗꯪꯅꯤ ꯍꯌꯦꯡꯗꯒꯤꯗꯤ ꯈꯪꯗꯦ ꯃꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯧ ꯅꯪꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯕ꯭ꯔꯣ ꯊꯕꯛꯇꯣ ꯁꯦ ꯏꯃꯥ ꯇꯧꯕꯤꯔꯛꯑꯒꯦ ꯅꯪ ꯂꯨꯖꯔꯨꯔꯣ ꯑꯗꯨꯒ ꯆꯥꯛꯇꯣ ꯈꯔ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯊꯣꯏꯗꯤ ꯍꯧꯒꯠꯂꯝꯃꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯏꯔꯨ ꯂꯨꯖꯗꯨꯅ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯊꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯃꯅꯝꯃꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ ꯏꯅꯝꯃ ꯀꯩ ꯏꯟꯁꯥꯡꯅꯣ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯆꯪꯂꯒ ꯈꯪꯂꯅꯤ ꯑꯗꯣ ꯆꯥꯛꯇꯣ ꯈꯔ ꯊꯣꯏꯖꯤꯜꯂꯣ ꯏꯇꯥ ꯑꯃ ꯑꯩꯅ ꯁꯤꯗ ꯆꯥꯁꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯣ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯑꯩꯗꯤ ꯆꯥꯛꯇꯤ ꯂꯣꯏꯒꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯏꯃꯥ ꯉꯥꯏꯕ ꯑꯣꯏꯅ ꯆꯐꯨ ꯃꯆꯥ ꯑꯃꯗ ꯈꯤꯇꯪ ꯊꯥꯒꯠꯄꯤꯌꯣ ꯂꯦꯝꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯉꯔꯥꯡꯇ ꯂꯥꯛꯄꯅꯤꯀꯣ ꯍꯥꯏꯅ ꯐꯥꯊꯔꯝꯃꯤ ꯍꯣꯏ ꯃꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ ꯅꯣꯏꯕꯨ ꯆꯥꯛꯇꯣ ꯂꯣꯏꯔꯕ꯭ꯔꯣ ꯏꯟꯁꯥꯡꯗꯨꯗꯤ ꯑꯩꯅ ꯄꯥꯔꯤꯗ ꯉꯥ ꯂꯩꯔꯛꯑꯣ ꯍꯥꯏꯔꯝꯃꯕꯅꯤꯍꯦ ꯊꯣꯏ ꯅꯪꯅ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯕ꯭ꯔꯣ ꯅꯅꯝꯃꯅ ꯇꯧꯔꯤꯁꯤ ꯈꯔ ꯌꯥꯎꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯌꯥꯎꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯇꯧꯔꯤꯁꯤ ꯆꯥꯛꯇꯪꯅꯤ ꯊꯣꯡꯂꯤꯁꯤ ꯏꯃꯥ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯁꯣꯏꯔꯣꯏꯍꯦ ꯑꯗꯣ ꯅꯪꯒꯤ ꯅꯇꯥ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯂꯥꯛꯇ꯭ꯔꯕꯔꯣ ꯂꯥꯛꯀꯅꯤ ꯍꯥꯏꯅꯔꯤꯉꯩꯗ ꯃꯄꯥꯟꯗꯒꯤ ꯊꯣꯏꯒꯤ ꯃꯇꯥ ꯑꯃꯅ ꯀꯧꯔꯛꯏ ꯊꯣꯏ ꯑꯩ ꯂꯥꯛꯑꯦ ꯏꯃꯥ ꯂꯥꯛꯑꯕ ꯃꯥꯜꯂꯦ ꯑꯣ ꯇꯥꯔꯦ ꯏꯇꯥ ꯊꯣꯏꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯗꯨꯅ ꯃꯇꯥꯕꯨ ꯀꯧꯔꯛꯏ ꯏꯇꯥ ꯆꯪꯂꯛꯑꯣ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ ꯆꯪꯂꯛꯑꯣ ꯍꯣꯏ ꯏꯇꯥ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯝꯃꯕꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯆꯪꯂꯛꯏ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯕ ꯏꯇꯥꯗꯨꯅꯤ ꯏꯇꯥ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯗꯨꯅꯤ ꯂꯦꯝꯕꯤꯗꯤ ꯊꯣꯏꯒꯤ ꯃꯇꯥ ꯂꯥꯛꯂꯤꯕꯗꯨ ꯀꯧꯕꯒ ꯇꯧꯗꯦ ꯃꯥꯒꯤ ꯗꯣꯛꯄ ꯇꯧꯔꯒ ꯂꯩ ꯊꯣꯏꯗꯤ ꯃꯅꯝꯃꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯔꯛꯂꯗꯨꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯑꯩꯒꯤ ꯏꯇꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕ ꯉꯥꯎꯕ꯭ꯔ ꯏꯕꯦꯝꯃ ꯅꯇꯥ ꯂꯥꯛꯑꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯁꯦ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯁꯨꯝ ꯁꯥꯎꯂꯛꯀꯅꯨ ꯊꯣꯏ ꯌꯥꯔꯁꯦ ꯁꯥꯎꯔꯅꯨ ꯅꯪꯒꯤ ꯇꯨꯝꯐꯝꯗ ꯑꯣꯏꯅ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥ ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯦꯝꯕꯤꯅ ꯈꯜꯍꯧꯏ ꯀꯩ ꯊꯣꯏꯅ ꯇꯧꯖꯔꯤꯅꯣ ꯅꯨꯡꯁꯤꯗꯕꯅ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯦꯝꯕꯤꯒ ꯊꯣꯏꯒꯗꯤ ꯑꯁꯨꯝ ꯌꯥꯅꯗꯕ ꯍꯧꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯆꯥꯛ ꯊꯣꯡꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯃꯧꯅꯤ ꯍꯥꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯦ ꯍꯅꯨꯕꯤꯁꯤꯃꯁꯨ ꯑꯩꯗꯤ ꯍꯅꯨꯕꯤꯅꯤ ꯍꯥꯏꯗꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯦ ꯂꯩꯁꯥꯕꯤꯁꯤꯁꯨ ꯀꯦꯗꯧꯒꯤꯒ ꯆꯠꯇꯧꯔꯤꯒ ꯁꯨꯝ ꯇꯧꯔꯒ ꯂꯩ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯆꯥꯛꯇꯣ ꯍꯨ ꯍꯥꯞꯂꯒ ꯂꯣꯏꯅ ꯍꯥꯠꯀꯅꯤꯀꯣ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ
ꯀꯅꯥꯕꯨ ꯍꯥꯠꯀꯦ ꯍꯥꯏꯔꯤꯅꯣ ꯑꯩꯗꯤ ꯁꯤꯕ ꯉꯝꯃꯣꯏꯀꯣ ꯅꯣꯏ ꯅꯃꯥꯁꯤꯒ ꯅꯣꯏ ꯅꯆꯟꯅꯨꯄꯤꯁꯤꯒ ꯍꯩ ꯊꯣꯏꯇꯥꯅꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯃꯥ ꯇꯥꯔꯗꯤ ꯅꯪ ꯐꯨꯕꯤꯗꯅ ꯀꯩ ꯍꯥꯏꯕ ꯃꯥꯅ ꯑꯩꯁꯤ ꯐꯨꯗꯧꯔꯤꯕ ꯍꯥ ꯃꯁꯝꯗꯣ ꯈꯨꯠꯗꯥꯡꯒꯦꯜꯂꯒ ꯍꯥꯏꯗꯠꯀꯦ ꯌꯥꯔꯦ ꯆꯥꯛꯇ ꯂꯣꯏ ꯏꯃꯥ ꯂꯝꯂꯝꯃꯅꯤ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯔꯅꯨ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯏꯁꯨ ꯐꯅꯦꯛ ꯈꯔ ꯄꯥꯏꯗꯨꯅ ꯍꯜꯂꯛꯏ ꯏꯅꯝꯃ ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯥꯝꯂꯕ꯭ꯔꯣ ꯂꯣꯏꯗꯧꯔꯤ ꯏꯆꯟꯗꯤ ꯁꯥ ꯊꯣꯛꯄ ꯃꯈꯩ ꯆꯠꯂꯨꯔꯕꯅꯤꯅ ꯋꯥꯔꯝꯃꯅꯤ ꯏꯅꯝꯃ ꯆꯥꯛ ꯊꯤꯕꯤꯔꯛꯑꯒꯦ ꯑꯗꯨꯒ ꯍꯥꯞꯄꯤꯔꯣ ꯀꯩꯅꯣꯏꯅꯝꯃ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯃꯔꯨꯞꯀꯤ ꯐꯅꯦꯛ ꯂꯧꯔꯨꯕꯅꯤ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯑꯩꯁꯦ ꯊꯕꯛ ꯑꯝꯇ ꯌꯥꯎꯗꯕꯒꯨꯝꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯩꯅ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯗꯨꯅ ꯂꯥꯝꯂꯕ꯭ꯔꯇꯪ ꯍꯥꯏꯖꯕꯅꯤ ꯑꯅꯤꯗꯣ ꯋꯥ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯨ తాꯕꯗ ꯃꯃꯥꯗꯨ ꯆꯪꯂꯛꯏ ꯀꯔꯤꯅꯣ ꯑꯗꯨ ꯀꯟꯅ ꯉꯥꯡꯅꯔꯤꯗꯨꯕꯣ ꯊꯣꯡꯒꯥꯟ ꯐꯥꯎ ꯇꯥꯏ ꯇꯞꯅ ꯍꯥꯏꯅꯕ ꯌꯥꯗ꯭ꯔꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯕ ꯍꯧꯔꯛꯏ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯤꯗꯣ ꯍꯧꯔꯛꯑꯦ ꯏꯃꯨꯡꯒꯤ ꯏꯔꯥꯡ ꯊꯣꯛꯄ ꯍꯧꯔꯛꯑꯅꯤ ꯑꯗꯣ ꯑꯩꯉꯣꯟꯗꯒꯗꯤ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯆꯪꯈ꯭ꯔꯤ ꯃꯥꯒꯤ ꯀꯥꯗ ꯍꯦꯡꯉꯥꯏꯈꯣ ꯅꯪ ꯑꯩꯁꯦ ꯀꯅꯥꯒ ꯇꯤꯟꯅ ꯌꯥꯗꯕꯅꯣ ꯍꯥꯏꯔꯝꯃꯣ ꯌꯥꯔꯦꯃꯣ ꯇꯣ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯔꯨꯔꯅꯨ ꯏꯃꯥꯁꯨꯅꯤ ꯅꯆꯥꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯦ ꯀꯩꯁꯨ ꯈꯪꯗꯦ ꯑꯗꯨꯒ ꯑꯉꯥꯡꯒ ꯃꯥꯟꯅꯒꯅꯨ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯥꯏꯅ ꯆꯥꯛ ꯑꯃꯗ ꯊꯤꯔꯣ ꯑꯩ ꯈꯛꯇ ꯆꯥꯒꯗꯕ ꯅꯠꯇꯦ ꯊꯤꯔꯒ ꯅꯣꯏꯅ ꯊꯣꯛꯄ ꯆꯥꯅꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯤ ꯃꯃꯥꯅ ꯍꯥꯏꯖꯍꯧꯏ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯒꯤ ꯏꯃꯨꯡꯁꯤꯅ ꯇꯧꯔꯛꯏꯁꯤꯕꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯔꯨꯔꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯕ ꯑꯃ ꯂꯥꯛꯏꯗ ꯐꯔꯦ ꯆꯥꯛꯁꯦ ꯑꯩꯅ ꯍꯦꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤꯅ ꯅꯨꯄꯥ ꯑꯩꯒꯤ ꯁꯅꯥꯝꯇ ꯁꯥꯕꯤꯌꯨ ꯈꯔ ꯆꯥꯎꯕ ꯑꯝꯇ ꯑꯩꯅ ꯌꯥꯜꯂꯤꯕ ꯁꯅꯥꯁꯤꯗꯤ ꯌꯥꯝ ꯄꯤꯛꯑꯦ ꯑꯗꯨꯒ ꯌꯨꯝꯂꯣꯝꯒꯤ ꯏꯃꯥꯅꯁꯨ ꯁꯦꯟ ꯈꯔ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯁꯅꯥꯗꯨ ꯁꯥꯈꯤꯕ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯍꯣꯏ ꯌꯨꯝꯒꯤ ꯍꯥꯏꯗꯨꯗꯤ ꯏꯃꯥꯗ ꯍꯥꯏꯒꯦ ꯑꯗꯨꯒ ꯂꯧꯒꯦ ꯀꯩꯅꯣ ꯃꯦꯛ ꯍꯥꯏꯔꯨꯕꯒ ꯏꯃꯥ ꯅꯁꯥꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯁꯥꯅ ꯊꯕꯛ ꯁꯨꯔꯁꯨ ꯅꯃꯥꯗ ꯑꯗꯨꯝ ꯄꯤꯕ ꯅꯃꯥꯅ ꯅꯆꯟꯅꯨꯄꯤꯒꯤ ꯁꯅꯥ ꯈꯔ ꯁꯥꯕꯤ ꯐꯤ ꯈꯔ ꯂꯩꯕꯤ ꯃꯧ ꯅꯪ ꯀꯩ ꯆꯥꯅꯤꯡꯕ ꯀꯩ ꯁꯦꯠꯅꯤꯡꯕ ꯀꯩꯁꯨ ꯍꯪꯕꯤꯕ ꯅꯠꯇꯦ ꯑꯩꯁꯨ ꯃꯤꯅꯦ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯕꯨ ꯏꯁꯧ ꯇꯧꯒꯅꯨꯁꯦ ꯇꯥꯅꯤꯡꯗꯦ ꯏꯃꯥꯅ ꯌꯨꯝꯒꯤ ꯑꯍꯜꯅꯤ ꯅꯪꯅ ꯄꯥꯝꯕꯗꯨꯁꯨ ꯏꯃꯥꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯄꯤꯖꯅꯤ ꯅꯪꯅ ꯀꯩ ꯍꯥꯏꯖꯗ꯭ꯔꯒ ꯌꯥꯔꯦ ꯈꯪꯉꯤ ꯑꯁꯤꯗꯒꯤ ꯅꯪꯅ ꯐꯪꯕ ꯁꯦꯟ ꯈꯨꯗꯤꯡ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯄꯤꯒꯗꯕꯅꯤ ꯏꯃꯥ ꯂꯩꯔꯤ ꯐꯥꯎꯗꯤ ꯑꯗꯨ ꯑꯣꯏꯔꯣꯏꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯥꯏꯔꯤꯗꯅ ꯃꯤꯗꯒꯤ ꯅꯤꯔꯒ ꯁꯤꯖꯤꯟꯅꯕꯗꯣ ꯑꯩ ꯄꯥꯝꯗꯤꯌꯦ ꯏꯁꯥꯅ ꯄꯥꯏꯔꯒ ꯇꯧꯕꯗꯣ ꯄꯥꯝꯃꯤ ꯅꯪꯅ ꯉꯝꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯌꯥꯝ ꯉꯛꯂꯛꯀꯅꯨ ꯀꯌꯥꯅꯣ ꯅꯪꯅ ꯍꯥꯏꯕ ꯁꯦꯟꯗꯣ ꯑꯩ ꯂꯧꯔꯛꯀꯦ ꯌꯥꯔꯦ ꯑꯩ ꯍꯥꯏꯔꯒ ꯂꯧꯔꯒꯦ ꯍꯣꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯏꯅꯝꯃ ꯂꯩꯇꯤꯌꯦ ꯏꯅꯦ ꯐꯖꯕꯤꯗ ꯆꯠꯈꯤꯕꯅꯤ ꯂꯥꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯏꯃꯥꯒꯤ ꯁꯦꯟ ꯊꯝꯐꯝ ꯈꯪꯕ꯭ꯔꯣ ꯈꯪꯗꯗꯤ ꯍꯥꯏꯔꯛꯑꯣ ꯈꯪꯉꯤ ꯏꯅꯝꯃ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪꯅ ꯑꯗꯨꯃꯨꯛ ꯍꯪꯉꯣ ꯍꯥꯏꯗꯦ ꯏꯅꯝꯃ ꯅꯪ ꯁꯦꯟ ꯂꯧꯊꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯀꯌꯥꯅꯣ ꯑꯩꯉꯣꯟꯗꯒꯤ ꯄꯤꯔꯛꯀꯦ ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯂꯥꯛꯑꯒ ꯂꯧꯔꯣ ꯏꯃꯥ ꯈꯪꯗꯅ ꯁꯦꯟ ꯂꯧꯊꯣꯛꯄꯗꯤ ꯏꯃꯥꯅ ꯁꯥꯎꯕꯅꯤ ꯑꯣ ꯁꯨꯕꯅ ꯑꯩꯈꯣꯏꯅ ꯁꯨꯔꯒ ꯁꯦꯟꯅ ꯅꯣꯏꯅ ꯌꯦꯟꯅꯔꯒ ꯄꯥꯏꯅꯔꯤꯕ ꯑꯣꯏꯔꯦ ꯏꯅꯝꯃꯅ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯇꯤꯌꯦ ꯑꯩꯅ ꯁꯥꯔꯤꯕ ꯐꯤꯁꯤ ꯌꯣꯜꯂꯒ ꯄꯥꯏꯔꯤꯕ ꯁꯦꯜꯅꯤ ꯇꯥꯆꯧꯅ ꯐꯪꯂꯛꯄ ꯁꯦꯜꯗꯤ ꯏꯃꯥꯒꯤ ꯏꯅꯝꯃꯗꯤ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯅꯁꯥꯗꯣ ꯑꯣꯛ ꯃꯤꯔꯣꯟꯕꯤ ꯌꯥꯝ ꯃꯥꯜꯂꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯪ ꯅꯁꯝꯗꯣ ꯐꯣꯏꯌꯣ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯕꯣ ꯀꯩꯅꯣ ꯏꯅꯝꯃ ꯀꯟꯅ ꯉꯥꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯃꯤꯅ ꯇꯥꯔꯒ ꯈꯠꯅꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ ꯏꯅꯝꯃꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯁꯨ ꯑꯩꯗꯤ ꯏꯀꯥꯏꯕ ꯈꯪꯉꯤ ꯅꯪ ꯁꯨꯝ ꯑꯩꯁꯦ ꯎꯁꯤꯠꯇ꯭ꯔꯦ ꯅꯪ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯅꯥꯅꯣ ꯐꯖꯅ ꯈꯪꯍꯟꯕ ꯇꯥꯔꯦ ꯃꯃꯥꯁꯨ ꯂꯥꯛꯇꯨꯅ ꯃꯆꯥꯒ ꯃꯃꯧꯒ ꯂꯥꯎꯅꯔꯤꯕꯗꯨ ꯎꯔꯤ ꯏꯅꯝꯃ ꯅꯪꯁꯦ ꯑꯩꯅ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯕꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯨꯗ ꯀꯩ ꯀꯥꯏꯕ ꯌꯥꯎꯒꯦ ꯍꯥꯏꯔꯛꯑꯣꯅꯤ ꯀꯩꯒꯤ ꯀꯥꯏꯗꯕ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯊꯣꯏꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯊꯣꯏꯁꯨ ꯁꯥꯎꯔꯗꯨꯅ ꯃꯅꯝꯃꯗ ꯃꯈꯨꯠ ꯍꯜꯂꯛꯏ ꯑꯅꯤꯗꯣ ꯃꯁꯝ ꯐꯣꯏꯅꯔꯛꯏ ꯃꯃꯥꯅ ꯍꯩ ꯀꯩꯅꯣ ꯇꯧꯅꯔꯤꯗꯣ ꯁꯤ ꯍꯥꯏꯅ ꯈꯥꯝꯗꯣꯛꯂꯛꯏ ꯊꯣꯏꯒ ꯂꯦꯝꯕꯤꯒꯗꯤ ꯈꯥꯝꯗꯣꯛꯄ ꯌꯥꯗꯕ ꯃꯈꯩ ꯐꯣꯏꯅꯔꯝꯃꯤ ꯍꯦ ꯄꯥꯔꯤ ꯇꯥꯕ꯭ꯔꯣ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤ ꯑꯅꯤꯁꯦ ꯁꯤꯟꯅꯕ ꯇꯥꯔꯦ ꯃꯤ ꯑꯉꯥꯡ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ ꯍꯥ ꯍꯦꯔꯥ ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯊꯣꯏ ꯑꯩꯁꯦ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯗꯝꯁꯤꯗ ꯊꯤꯟꯒꯦꯗ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯄꯥꯔꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯅꯨꯡꯉꯥꯏꯅꯤ ꯃꯁꯤ ꯎꯇꯨꯞꯁꯤꯅ ꯍꯦꯛꯇ ꯊꯣꯝꯂꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯂꯛꯄꯗ ꯃꯃꯥꯗ ꯑꯣꯏꯅ ꯄꯥꯜꯂꯗꯨꯅ ꯃꯃꯥꯗꯨ ꯇꯣꯛꯈ꯭ꯔꯤ ꯏꯃꯥ ꯃꯤ ꯄꯥꯡꯉꯨꯁꯤ ꯇꯥꯕ꯭ꯔꯣ ꯏꯃꯥ ꯊꯣꯏꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯇꯥꯆꯧ ꯏꯃꯥꯁꯦ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯊꯣꯏ ꯏꯁꯤꯡ ꯄꯨꯔꯛꯑꯣ ꯏꯃꯥꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯆꯠꯂꯣ ꯍꯣꯏ ꯇꯥꯆꯧ ꯂꯦꯝꯕꯤꯗꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯩꯈ꯭ꯔꯤ ꯃꯃꯥꯁꯦ ꯁꯤꯔꯝꯃꯅꯤ ꯍꯥꯏꯅ ꯇꯥꯆꯧ ꯏꯁꯤꯡꯁꯦ ꯄꯥꯔꯤꯁꯨ ꯏꯁꯤꯡꯗꯨ ꯂꯧꯔꯗꯨꯅ ꯃꯃꯥꯒꯤ ꯂꯋꯥꯏꯗ ꯈꯤꯛꯆꯤꯟꯕꯤꯔꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯃꯥꯗꯨ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯏ ꯏꯃꯥ ꯅꯪ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯑꯕꯣ ꯂꯦꯝꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯈꯨꯝ ꯀꯣꯜꯂꯒ ꯀꯞꯂꯛꯂꯤ ꯏꯃꯥ
ꯅꯃꯧ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨꯃꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯂꯦꯝꯕꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯃꯤ ꯍꯥꯠꯄ ꯉꯝꯂꯛꯀꯗꯕ ꯃꯤꯅ ꯆꯠꯂꯣ ꯂꯩꯃꯤꯟꯅꯕ ꯉꯝꯅꯔꯣꯏ ꯆꯠꯂꯣ ꯅꯨꯄꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯕꯨꯃꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯣꯏ ꯅꯪꯒꯤ ꯇꯥꯆꯧꯁꯦ ꯑꯝꯇ ꯈꯥꯝꯃꯣ ꯄꯥꯔꯤ ꯌꯥꯔꯦ ꯇꯣ ꯏꯃꯧꯁꯦ ꯂꯥꯜꯂꯦ ꯍꯥꯏꯖꯔꯦ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯏꯃꯥꯁꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯇꯥꯆꯧ ꯏꯅꯝꯃꯒꯤ ꯃꯔꯥꯟ ꯉꯥꯛꯇ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯏꯅꯝꯃꯕꯨ ꯆꯠꯍꯟꯈꯤꯅꯨ ꯑꯩꯈꯣꯏꯅꯤ ꯉꯁꯤꯗꯒꯤ ꯈꯠꯅꯔꯔꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯒꯦ ꯑꯗꯨꯅꯤꯗꯅ ꯅꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯕꯗꯤ ꯃꯤꯅꯁꯨ ꯋꯥꯍꯩ ꯆꯪꯕ ꯉꯝꯂꯣꯏꯀꯣ ꯏꯆꯥꯁꯥ ꯃꯧ ꯅꯪꯅꯁꯨ ꯅꯆꯟꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯃꯥꯅꯕꯨ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯃꯥꯗꯤ ꯅꯤꯡꯉꯣꯜꯅꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯄꯒꯨꯝꯅ ꯃꯥꯁꯨ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ ꯏꯃꯥꯅ ꯇꯨꯡꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯇꯥꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯃꯧ ꯍꯣꯏ ꯏꯃꯥ ꯅꯃꯧꯅ ꯋꯥꯈꯜ ꯄꯤꯛꯄꯤ ꯑꯣꯏꯔꯨꯕꯅꯅꯤ ꯑꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯗꯤ ꯐꯔꯦꯗꯅ ꯀꯩꯁꯨ ꯀꯥꯟꯅꯗꯕꯗ ꯄꯛꯆꯥꯎꯗ ꯁꯥꯎꯏ ꯏꯃꯥ ꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯗꯣ ꯈꯔ ꯋꯥꯕꯅꯤ ꯆꯥꯎꯈꯠꯅꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯁꯤ ꯍꯣꯏꯅꯦ ꯃꯣꯏꯁꯨ ꯀꯅꯥ ꯅꯠꯇ꯭ꯔꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯧꯁꯤ ꯅꯠꯇꯅ ꯃꯈꯣꯏꯒꯤꯁꯨ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ ꯅꯪꯅꯁꯨ ꯑꯄꯣꯛꯄꯤ ꯅꯃꯥ ꯅꯄꯥꯅꯤ ꯈꯟꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯒ ꯀꯔꯤ ꯋꯥꯠꯂꯦ ꯍꯪꯕꯤꯔꯨꯔꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯦꯝꯕꯤꯁꯨ ꯏꯁꯧ ꯂꯥꯡꯅꯔꯣꯏ ꯇꯥꯆꯧ ꯏꯅꯝꯃꯁꯦ ꯏꯀꯥꯏꯔꯅꯤ ꯏꯀꯥꯏꯗꯦꯗ ꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯁꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯈꯤꯔꯝꯃꯤ